Irang na sokalaba IDP amadi miyamna changsaliba sangai festival thingbagi khongjang asi sawatli haina wangkai gi MLA Thangzam Arun Kumar na phongdokrai. Wafam asi Imphal East ki wangkai khunau soibam laikai Citizens Club ki T Radhe Community Hall ki upgrade tawraba sanglen yauna kitchen amadi washroom unit sangamagi tawramda phongdokhibani. Taramuda mahakna makha taraduna hai Manipur da thokliba Irang asida IDP singna thengnariba awaba sing khangi oriba fibam asida miyamna sangai festival pangthokpa yaroi haina laurakliba khongthang asi maram chai haina khali laingangna sinba oirabasu miyamgi mihut ama oina sawatli haina phongdokhi loinana social media da furup masengi marakta yengthinabagi wafam thagatpagi mahutta henna nungsi chanaba puraknaba hotnaminasi haina phongdorki मैम अपील तौजनिंगसी अखोई जात बिजात तो हम नतना अखोई अमना अमबु हुनबा नांगनबा मसी ख थादो को चुम्बर खाली कनागुम मियोय अम लेतब कांदा जाति अमगी मियोय अम लेतब कांदा जाति अमना हराव फोंदोकपा कनागुम मियोय अम सोपन थोप कांदा जाति अमना नुंगाय फोंदोकपा सिगुमगी मरकता सोशल मीडिया दा करीदा कानादबदा मसी मैम अम तौबसे आयु वाखल दाई माकीदगदी मसी तौहनिंगे अखोई अदुंबा इंग तप्पा अपुनबा मणिपुर म थमजागदी मसी अखोई थादोखम थोई अदुना मसी के हैना बिसिम थादोगदे अखोई छोइदुमकी अखोइना पामजरबा इंग तप्पा मणिपुर अदुंबा तेक्ता कायदबा हाना लेजरम मणिपुर सोइदुमकी हलकनी हाबगी थादबा मा एमंदा लेजै